Hello everyone, welcome back to our channel. Ngꯁꯤꯗꯤ ꯀꯩꯅꯣꯅꯤ ꯕ꯭ꯂꯣꯒꯁꯦ ꯑꯃꯨꯛꯀ ꯇꯤꯝ ꯑꯥꯎꯇꯤꯡꯒꯤꯅꯦꯕ. ꯑꯃꯨꯛ ꯇꯤꯝ ꯑꯥꯎꯇꯤꯡ ꯇꯧꯗꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯤꯝ ꯑꯥꯎꯇꯤꯡꯁꯤꯗꯤ ꯃꯃꯥꯡꯒ ꯈꯤꯇꯪ ꯃꯥꯟꯅꯔꯣꯏꯕ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯁꯝꯃꯔ ꯑꯣꯏꯕꯅꯤꯅ ꯔꯤꯖꯣꯔꯠꯒꯨꯝꯕꯗ ꯆꯠꯄ ꯈꯣꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯤꯕ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯁꯦꯟꯇꯔ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯗ ꯐꯨꯜ AC ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯒꯦꯝ ꯃꯈꯜ ꯂꯩꯕ ꯁꯝꯅ ꯕꯣꯂꯤꯡꯒꯨꯝꯕ ꯑꯗꯒꯤꯗꯤ ꯒꯣ ꯀꯥꯔꯇꯤꯡ ꯒꯨꯝꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯌꯦꯡꯉꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅ ꯈꯪꯗꯦ. ꯃꯌꯥꯝ ꯌꯧꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯦ ꯃꯅꯨꯡꯗ ꯈꯤꯇꯪ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯁꯤꯗ ꯂꯩꯁꯦ ꯆꯥꯐꯝꯗꯤ ꯀꯩꯗꯤ ꯂꯣꯏ ꯂꯩꯔꯦ ꯃꯈꯜ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯖꯒꯥꯁꯤꯅ ꯁꯤꯗ ꯒꯦꯝ ꯄꯂꯥꯁꯤꯑꯣꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯗꯅꯤꯀꯣ ꯁꯤꯗ ꯆꯪꯉ ꯌꯦꯡꯉꯨꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯣꯏ ꯒꯦꯝ ꯄꯂꯥꯁꯤꯑꯣꯗꯣ ꯌꯦꯡꯉꯨꯔꯁꯦ ꯑꯗꯨꯝ ꯀꯂꯦꯛꯁ ꯃꯌꯥꯝꯁꯨ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯕꯣꯂꯤꯡ ꯍꯥꯟꯅ ꯁꯥꯟꯅꯗꯣꯔꯤ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯕꯣꯂꯤꯡꯒꯤꯁꯦ ꯃꯣꯏꯒꯤ ꯂꯦꯟꯁꯦ ꯑꯃ ꯑꯅꯤ ꯂꯦꯟ 6ꯃꯨꯛꯇꯤ ꯂꯩ ꯃꯣꯏꯁꯦ ꯌꯦꯡꯉꯨꯔꯁꯦ. Hello. ꯕꯣꯜ ꯂꯩꯔꯦ ꯕꯣꯜꯁꯦ ꯑꯩꯈꯣꯏ ꯈꯨꯠꯀꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯔꯖ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯔꯖ ꯁ꯭ꯃꯣꯜ ꯂꯣꯏ ꯂꯩꯀꯣ. ꯉꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯃꯤꯁꯦ ꯌꯥꯝ ꯁꯥꯟꯅꯔꯛꯄꯅꯤꯅ. ꯁꯣꯝꯗꯒꯤ ꯈꯔ ꯃꯍꯤ ꯃꯇꯥꯏ ꯀꯩꯀꯩ ꯈꯔ ꯇꯧꯒꯦꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ. तेजा क्या बात है भाई साहब. नाइस. अरे अच्छा वीडियो ना भाई. स्कोर से याद रहे कोई जे पूरा पतला है ngasi ꯃꯊꯪꯁꯤꯗꯤ ꯒꯣ ꯀꯥꯔꯠꯅꯦꯀꯣ ꯇꯧꯗꯣꯏꯁꯦ. ꯒꯣ ꯀꯥꯔꯠꯀꯤꯗ ꯁꯤꯗ ꯁꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯁꯦ ꯀꯩꯀꯩ ꯌꯥꯎꯒꯦꯁꯦ ꯃꯣꯏꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯃꯣꯏ ꯒꯣ ꯀꯥꯔꯠꯀꯤꯁꯦ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯒꯣ ꯀꯥꯔꯠ ꯇꯧꯔ ꯌꯦꯡꯉꯁꯤꯀꯣ. ꯌꯥꯝꯗꯤ ꯀꯨꯏꯅ ꯊꯧꯍꯟꯗꯧ ꯃꯥꯟꯗꯦ ꯃꯣꯏ ꯔꯦꯁ ꯇ꯭ꯔꯦꯛꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯥꯟꯗꯦꯀꯣ ꯀꯩꯁꯨ. ꯑꯩꯈꯣꯏꯁꯦ ꯉꯥꯏꯅꯔꯤ ꯒꯣ ꯀꯥꯔꯠꯀꯤ. ꯁꯤꯁꯤꯅ ꯒꯣ ꯀꯥꯔꯠꯀꯤ ꯇ꯭ꯔꯦꯛꯅꯤꯀꯣ. ꯑꯗꯨꯝ ꯇ꯭ꯔꯦꯛꯁꯦ ꯆꯥꯎꯗꯤ ꯆꯥꯎꯋꯦ ꯃꯣꯏꯁꯦ. ꯂꯨꯄꯥ 100ꯔ ꯀꯩꯅꯣꯝ ꯑꯣꯏꯔꯝꯅꯤ ꯁꯤꯁꯦ. ꯃꯤꯅꯤꯠ 9ꯒꯤ ꯔꯥꯏꯠꯅꯦ ꯄꯤꯗꯣꯏꯁꯦ. ꯑꯗꯨꯒ ꯒꯥꯔꯤꯁꯤꯅ ꯁꯤ ꯂꯩꯔꯦ. ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯏꯟꯖꯤꯟꯗꯤ ꯈꯔ ꯆꯥꯎꯕ ꯃꯥꯜꯂꯦꯀꯣ. ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯂꯥꯎ. ꯈꯔꯗꯤ ꯀꯟꯗꯤꯁꯟ ꯐꯔꯤ ꯒꯥꯔꯤꯁꯤ ꯊꯧꯕ ꯅꯨꯡꯉꯥꯏ. Yellow flag. Caution. Slow down and no overtaking. Watch out for an incident and be ready to stop if needed. Whoa! ओ अरे भाई. Next is trampoline park guy then my. Hi Madhu. Oh my god.
अरे एक और एक टाइम अरे तो क्या हुआ व्हाट हैपेंड वजन भारी है ना नहीं नहीं my weight is slide every time we trampoline सानबसे सुमायन दम हुमांगसे पुरा लुप्तुनि दै सिरे इसने स्नो वाली को सिदा मगी ड्रेस खुमूव्स द सॉक्स द खुटी ग्लोव्स लने सिदा पी ले रे ड्रेस से लेने मनम चंगा येंगोसे माइनस तक ले है टेंपरेचर येंग